ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯃꯥꯏꯕ ꯑꯅꯤꯒꯤ ꯂꯥꯟ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯑꯅꯤꯒꯤ ꯂꯥꯟ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯕ꯭ꯔꯖꯂꯥꯟꯗꯣ ꯃꯍꯥꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄꯔꯞ ꯆꯩꯁꯨ ꯑꯃꯒ ꯀꯣꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯀ ꯅꯠꯇꯅ ꯈꯨꯜꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯄꯨꯝꯅꯃꯛꯁꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯔꯤ꯫ ꯕ꯭ꯔꯖꯂꯥꯟꯅ ꯂꯝꯕꯤꯗ ꯆꯠꯅ ꯂꯩꯆꯤꯟ ꯊꯥꯖꯜꯂꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯐꯤ ꯂꯨꯝꯅ ꯏꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯅꯗꯤ ꯀꯜꯂꯛꯈ꯭ꯔꯄꯣꯠꯅꯤ꯫ ꯍꯧꯖꯤꯛꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯒ ꯆꯦꯜ ꯆꯣꯡꯉꯤꯒꯦ ꯀꯥꯏꯗꯅ ꯇꯧꯖꯔꯤꯁꯤꯗꯤ ꯑꯗꯨꯛ ꯇꯧꯖꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯃꯝꯂꯤꯉꯩ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ 3ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯨꯡꯉꯩ ꯂꯩꯆꯤꯟꯒ ꯊꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯦ ꯍꯥꯏꯔꯒ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯅꯨꯡꯁꯥ ꯂꯨꯝꯐꯨ ꯊꯣꯛꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯨꯛꯅ ꯁꯥꯟꯅꯕꯗ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯟꯖꯜꯂꯛꯂꯦ ꯍꯥꯏꯔꯒ ꯁꯟꯒꯣꯟ ꯁꯦꯡꯕ, ꯃꯗꯒꯤ ꯑꯃꯨꯛ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄ, ꯍꯜꯂꯛꯂꯒꯅ ꯍꯤꯡꯈꯣꯜ ꯑꯃꯨꯛ ꯁꯨꯕ, ꯇꯨꯃꯤꯠ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯅ ꯌꯣꯄꯥꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯍꯤꯡꯈꯣꯜ ꯅꯥꯄꯤ ꯊꯥꯅꯅꯕ ꯍꯣꯠꯅꯈ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯅꯤ, ꯆꯣꯡꯕ ꯌꯥꯕ ꯆꯣꯡꯂꯨꯔꯅꯤ, ꯍꯜꯂꯛꯂꯅꯤ, ꯑꯗꯩꯗꯒꯤꯗꯤ ꯃꯆꯤ ꯁꯂꯨꯞ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯕ꯭ꯔꯖꯂꯥꯟꯅ ꯉꯅꯨ ꯉꯥꯡꯂꯒ ꯆꯠꯂꯤꯕꯗꯨ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯔꯗꯨꯅ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛꯁꯤꯒꯤ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯍꯥꯏꯅꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯁꯥ ꯃꯎ ꯐꯅꯅꯕ ꯍꯥꯏꯗꯅ ꯁꯤꯗ ꯁꯥꯟꯅꯕ ꯆꯠꯂꯤꯕ, ꯌꯨꯇꯨꯝ ꯊꯥꯡꯒꯠꯅꯔꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯇꯧꯔꯤꯕꯁꯤ ꯇꯣꯛꯊꯣꯛꯂꯒ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯂꯨꯝꯂꯕ ꯀꯦꯖꯤ 50-60 ꯇꯥꯔꯕ ꯃꯌꯥꯝꯁꯤ ꯄꯛ ꯊꯥꯡꯒꯠꯂꯒ ꯄꯨꯔꯛꯂꯤꯕꯅꯤꯗꯣ꯫ ꯃꯗꯨꯗ ꯐꯈꯤꯕ ꯃꯁꯜꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯈꯦꯠꯅꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯕ꯭ꯔꯖꯂꯥꯟ ꯅꯥꯀꯜꯗꯒꯤ ꯈꯨꯝꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯂꯥꯟ ꯃꯍꯥꯛꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯟꯗꯨꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ "ꯑꯗꯨ ꯇꯥꯗ, ꯀꯗꯥꯏꯗꯅꯣꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯆꯠꯄꯤꯔꯤꯕꯁꯤꯕꯣ?" ꯑꯩꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯏꯆꯥ ꯅꯨꯄꯤꯗꯨ ꯃꯁꯥꯈꯔ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯇꯥꯏ, ꯑꯗꯨꯗꯨꯒꯤ ꯑꯗꯨꯛ ꯍꯪꯂꯨꯒꯦꯗꯅ ꯆꯠꯂꯤꯕꯅꯤ꯫ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯁꯤꯗꯗꯤ ꯆꯠꯊꯣꯛꯄꯁꯦ ꯉꯥꯏꯍꯥꯛꯇ ꯁꯪꯈꯤꯗ꯭ꯔꯕ꯫ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣꯈꯔ ꯊꯥꯖꯟꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯣꯔꯦꯟ ꯅꯣꯡ ꯉꯥꯝꯐꯨ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯆꯝꯐꯨꯠ ꯈꯣꯏꯕ ꯃꯅꯤꯆꯥꯟ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯒꯅꯦ ꯂꯩꯔꯣꯟ ꯐꯪꯗꯅ ꯈꯣꯏꯔꯝꯃꯣꯏꯗꯣꯔꯤꯕꯅꯤ, ꯃꯊꯛꯁꯤꯗ ꯇꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯁꯦꯟꯅꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗꯕ꯫ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯆꯠꯂꯤꯕꯁꯤꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯀꯩꯅꯣꯒꯤ ꯏꯆꯥ ꯅꯨꯄꯤꯗꯨꯕꯨ ꯅꯠꯇꯦ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯒꯨꯝ ꯇꯥꯏꯗ꯫ ꯍꯣꯏ, ꯃꯥꯒꯤꯗꯨ ꯄꯥꯠꯇ ꯏꯟ ꯆꯤꯡꯕ ꯍꯥꯏꯕ꯭ꯔꯥ, ꯂꯣꯡ ꯈꯣꯟꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯆꯠꯄꯗ ꯀꯔꯤꯅꯣ ꯈꯔ ꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯥ, ꯊꯦꯡꯅꯩ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯁꯤ ꯑꯅꯥ ꯂꯣꯏꯗꯅ ꯅꯥꯕꯅꯦꯗꯅ ꯇꯥꯕꯗꯒꯤ ꯑꯗꯨꯛ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯤ꯫ ꯐꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯂꯥꯏ-ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯖ ꯍꯩꯖꯕ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯋꯥꯖꯔꯨꯒꯅꯤ? ꯐꯔꯦ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯅꯣꯏꯅ ꯑꯗꯨꯝ ꯆꯠꯀꯗꯕ꯭ꯔꯥ? ꯐꯔꯦ, ꯌꯧꯈ꯭ꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯐꯩ ꯑꯃꯔꯣꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯤ꯫ ꯕ꯭ꯔꯖꯂꯥꯟꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ
ꯕ꯭ꯔꯖꯂꯥꯟꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯔꯝꯗ꯭ꯔꯤ ꯕ꯭ꯔꯖꯂꯥꯟꯅ ꯀꯧꯕꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯕꯨꯡ ꯀꯥꯈꯠꯄꯤꯔꯣ ꯑꯩ ꯊꯦꯡꯉꯦꯅꯦꯕꯣ ꯍꯧꯒꯠꯂꯣꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯣꯡ ꯉꯥꯜꯂꯛꯂꯒꯅꯤ ꯁꯦ ꯈꯥꯎꯁꯤꯗ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯅꯃꯥꯅ ꯍꯥꯄꯛꯄꯅꯤ ꯄꯥꯏꯁꯜꯂꯨ ꯑꯁ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯗꯨꯝꯅ ꯆꯠꯊꯣꯛꯂꯕꯗꯤ ꯄꯥꯕꯨꯡ ꯂꯨ ꯈꯨꯠꯂꯥꯏ ꯇꯧꯕ ꯇꯥꯔꯦꯅꯦ ꯂꯨ ꯈꯨꯠꯂꯥꯏ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏ ꯅꯍꯥꯒꯤꯅꯤꯅꯦ ꯑꯩꯈꯣꯏ ꯑꯍꯜꯗꯗꯤ ꯂꯨ ꯈꯨꯠꯂꯥꯏ ꯆꯪꯗꯦ ꯅꯨꯃꯤꯠꯅ ꯅꯝꯃꯒ ꯍꯧꯒꯠꯄ ꯅꯣꯏꯗꯕꯨꯗꯤ ꯂꯨ ꯈꯨꯠꯂꯥꯏ ꯀꯀꯥꯏꯗꯣ ꯉꯥꯏꯍꯥꯛꯇ ꯆꯪꯂꯝꯒꯅꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯝꯃꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯒ ꯍꯨꯃꯥꯡ ꯇꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯂꯨ ꯈꯨꯠꯂꯥꯏꯅꯒ ꯁꯣꯛꯄꯤ ꯄꯣꯟꯇꯦꯗ ꯑꯁ ꯄꯥꯕꯨꯡꯁꯤꯗꯤꯕ ꯑꯗꯨ ꯄꯥꯕꯨꯡ ꯆꯪꯕꯤꯔꯛꯑꯣ ꯉꯥꯏꯈꯣꯅꯦꯍꯦ ꯀꯗꯥꯏꯗꯅꯣꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯄꯥꯕꯨꯡ ꯁꯣꯝꯗꯅꯤ ꯑꯃꯨꯛꯇꯣꯏꯕ ꯃꯃꯪꯗ ꯀꯔꯤ ꯎꯕꯅꯣ ꯈꯪꯗꯦ ꯈꯪꯂꯥꯎ ꯂꯥꯎꯏ ꯐꯨꯛ ꯁꯧꯒꯠꯂꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯊꯝꯃꯨꯔꯣ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯇꯟꯅ ꯂꯥꯛꯎ ꯀꯩꯅꯣ ꯄꯣꯠꯂꯝ ꯈꯔꯁꯨ ꯆꯪꯒꯅꯤ ꯃꯥꯒꯤꯁꯦ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯨ ꯗꯣꯛꯇꯔꯗꯁꯨ ꯌꯦꯡꯂꯨꯔꯕꯅꯤ ꯗꯣꯛꯇꯔꯅꯗꯤ ꯀꯩꯁꯨ ꯇꯧꯕ ꯂꯩꯇꯦ ꯃꯣꯏꯒꯤ ꯇꯦꯁꯀꯤ ꯔꯤꯖꯜꯗ ꯀꯩꯝꯇ ꯐꯪꯗꯦꯅ ꯍꯥꯏꯔꯛꯄ ꯍꯣꯏꯅꯦ ꯂꯥꯏ ꯇꯤꯟ ꯃꯨꯛꯅꯔꯒꯕꯨ ꯇꯦꯁ ꯇꯧꯔꯒ ꯐꯩ ꯍꯥꯏꯕ꯭ꯔꯣ ꯍꯩ ꯆꯠꯂꯨ ꯁꯦ ꯊꯥꯡꯒꯣꯜ ꯑꯃꯅꯦ ꯄꯥꯏꯔꯒ ꯂꯥ ꯃꯅꯥ ꯈꯔ ꯑꯗꯨꯛ ꯏꯍꯧꯆꯣ ꯂꯥꯏ ꯈꯔ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯌꯥꯅꯨꯄꯥꯗꯣ ꯆꯥꯛꯁꯪꯔꯣꯝꯗ ꯆꯪꯈꯤ ꯕ꯭ꯔꯖꯂꯥꯟ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯕ ꯅꯠꯇꯦ ꯀꯔꯤ ꯎꯈꯤꯒꯦ ꯍꯥꯏꯕ ꯑꯁ ꯄꯥꯕꯨꯡ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯎꯈꯤꯕꯅꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯗꯤ ꯄꯜꯂꯨꯗꯅ ꯅꯠꯇꯦ ꯅꯪꯅ ꯎꯔꯤꯕꯗꯨꯕꯨ ꯅꯦꯝꯕ꯭ꯔꯣ ꯋꯥꯡꯕ꯭ꯔꯣ ꯀꯔꯝꯕ ꯃꯇꯝꯗ ꯎꯈꯤꯕꯅꯣ ꯁꯦꯡꯅ ꯑꯗꯨꯛ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯑꯩꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯒ ꯇꯧꯗꯨꯅ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕ ꯆꯠꯄꯅꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯤ ꯂꯣꯡ ꯈꯨꯜꯂꯨꯔꯒ ꯀꯥꯔꯛꯄꯅꯦ ꯍꯥꯏꯕ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯌꯨꯛꯂꯣ ꯅꯨꯡꯊꯤꯜꯂꯣ ꯑꯍꯤꯡꯂꯣ ꯅꯣꯡꯌꯥꯏꯌꯣ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯑꯁ ꯄꯥꯕꯨꯡꯁꯤꯗꯤꯕ ꯅꯨꯡꯊꯤꯜꯗꯅꯦ ꯍꯥꯏꯕ ꯅꯨꯡꯊꯤꯜꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯥꯔꯛꯄꯅꯤꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯥꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯀꯥꯔꯛꯄꯗ ꯑꯩꯅ ꯄꯥꯠꯂꯣꯝꯗ ꯅꯨꯄꯥ ꯑꯃ ꯍꯤ ꯍꯣꯜꯂꯒ ꯆꯠꯄꯗꯨ ꯎꯕ ꯍꯤ ꯍꯣꯜꯂꯒ ꯆꯠꯄ ꯑꯗꯨꯗꯒꯤꯗꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯣ ꯑꯁꯨꯝ 이싱도 푸르 푸ꯊꯈꯤꯕꯩ ꯋꯥꯅꯤꯗ ꯑꯗꯒꯤ 마치 망크레 ꯑꯩꯅ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯍꯤ ꯂꯨꯞꯄꯒ 망크레나 하이버데기 마얌세 레이톡트로 jellakpadati 그라이노 하이도나네 아마도 우드바이 와니다 아두가 아이 같다는 우바 아드디기 kaidauraba adagidi mayamna hi lupa oiramoi nang wakhana oiramgani mamsillapkasida kari nang pawuda uba oiramgani hi lupa oirabadi ising silengadabani nan haibadagidi mayamse aina haibu thajadrei yumna dum kariyebaji adugi matung kaidauraba adugidi ne pabung aina yumna leirigaidane sumangda lepaga aibu hita kaurakpa aduga tho yengwada hita leiramdaba pabung adugidi aisi mangda su kya nungaitre isasi kirum saubing adum tauraga lai nungaiban sukang khangdre babung isasi sune sabaki masi kada bugum tawi ai khang ibungo dona hoji phawba sangnak triba sina sigraba jatla asum na haina dingai barjalangi mahaki maya nupa do parap la ma pataka changlai babung la haibudu sida lere yaradra nangdi la hekpa chatluri wa oire yaraini se yen marum ama sangani aduga sieng kharaga tauraga ai sieng du ngautorkadabani ko babu aduga se noi koi gi sibiye tesbat leibra ne tesbata gaido lei babu adudu khara changani ma gi si lai phatabu narin he chaba nongtang thadoktabadi yarodori babu amaiba yenglurabadi saban thaba khotpa haibasidi babu masana tabani nangna bhab to amarom da tatkhre
ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯖꯕꯥꯟ ꯊꯥꯒꯗꯕ ꯂꯩꯇꯦ ꯈꯌꯣꯝ ꯂꯥꯛꯀꯗꯕ ꯂꯩꯇꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯒꯤ ꯑꯁꯤꯅ ꯃꯑꯣꯡ ꯑꯃ ꯇꯧꯕꯒꯤꯅꯤ ꯍꯩ ꯅꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯊꯥꯖꯗꯕꯒꯤ ꯋꯥꯉꯥꯡꯗꯣ ꯉꯥꯡꯉꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯄꯥꯕꯨꯡ ꯁꯨꯝꯅ ꯁꯨꯝ ꯍꯣꯏꯅꯦ ꯆꯠꯂꯨ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯁꯤꯜ ꯂꯥꯡꯕꯁꯨ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯁꯤꯟ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯕ꯭ꯔꯖꯂꯥꯟꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯅꯥꯔꯤꯕ ꯑꯅꯥꯕ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯂꯤꯕꯗꯨ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯩ ꯇꯧꯕꯤꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯖꯂꯥꯜꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯆꯥꯅꯨꯄꯤꯁꯨ ꯈꯔ ꯍꯟꯊꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯗꯤ ꯍꯦꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕ꯭ꯔꯖꯂꯥꯟ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯛꯄꯗ ꯊꯦꯡꯅꯩ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨꯅꯤ ꯕ꯭ꯔꯖꯂꯥꯟꯅ ꯍꯣꯕꯦ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯆꯨꯊꯦꯛ ꯑꯃ ꯋꯥꯄꯜ ꯃꯔꯛꯇꯒꯤ ꯐꯥꯎꯗꯣꯔꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯁꯥꯏꯀꯜ ꯑꯗꯨ ꯍꯣꯕꯦ ꯊꯧꯔꯛꯄꯗ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕꯅꯤ साइकल अदुना बर्जलान दा थेंजिल्लकपदुदा बर्जलान खंसाउ साउदुना हई नमितुबु उदब्रो हा असुक साउना चटलिबसिबु नमितुबु कदाइदा येंगे मतम अदु नोंद्रेना एरा करिनोदा वा ngangbada chumna ngangbiyu aigi mise lambida yenglaga laklibani golai asida sungjillaga leiramibasibu nati cycle ai lai haibasibu ubidabro ati thengjanma ngairibro cycle lai hairabadi thok handokpa yadabro iya kari aibu golai asida sungjillaga leirame kai is wang chawani hei imei wang chawi adumna hairakpaduta nongren khangsau sauduna hei mi usitabadu torkanu पारिबा साइकल सिना थोक लाउना लंगछल ओ हाब्रो ए तौनु ने नंगा साइकल तो लंगछलगलगा आइने सिदा हा जगोइ सादन लैगरो मसी स्वाइदा लैरिबो योखो अमन थोक लोंग थोमक्तना प्रजला अमति नोंग्रेनना फागी तकी असुम संकटनरक्तुना हौजिक्ति ताप हेक्ता पाइनि गिरी नमथतनरक्पा दुता आहल मसेमनिना लैमाइदा पुन्ने हेक तुसनमिनरी प्रजलाना नोंग्रेनगा मथका तुसल्ली अदुगा मखौरी चरम अदुता मेतुना ममाइदा किन्ना अमुरक अनिरक थिनख्रे मसिदगिति नोंग्रेन सु साउदुना सत लेखलगलगा ब्रजलान बु अमुक नमसिन्ना बहोनै अदुगा नोंग्रेन सु ब्रजलान गी ममाइदा किन्ना अमुरक अनिरक थिल्ली ahal anina namnabadu arapada lakpa mi singna ubadagi chensindarakle aduga khamduknari aduga kari none hanu thangsida su kanna phunaramli basiba angang masa dauna kari kara dabada se hawaluse tungi na ha singna lamdam na batari ebungo khoi masigi ebu si mi kya usite cycle masam thore aidana ingo de heta takhaiba mi usitaba Barjalan ngang bayaba ngangamlaga mayum lomda mapi kanduna chakri matam aduda nongdrena mi ge cycle thobum da man lai sellamlaga afau sana ga sungangi ne masi cycle sa haigatana thawga amuk thomjilukhi geda matam aduda mayamna yare hal thangji dane sokpa laga nungai nararoi farese kano su tada su somda chapiro khana biru ko adumna hairakpaduta nongren su cycle ado thauduna mahak su chatkri Barjalan su mayum lomda duma hankri masidagidi Barjalan na nongren da kinna thinkibado kalat peli haduna harauri adugadi mahak su mamai mamit punamak ipom pomduna leiramle nongren su adumangai Barjalan namsillaga kinna thinkibagi masa to prok chakna sauning libani matam atuda nongren na khangloi jadoma horen ahing nungai ni bama asom da so Barjalan na lan bada mana lalaga asum bas hadana yet khatlagdana khangani dana ma horendi adumna khalaga Barjalan su mayum jaukhri mayum hek jaushallakpaga sampot khoiduna manichan leirami matamadu da Barjalan imungdaga sangti manichan ke manakta sangshallalaga ibungo manichan atada ai nang na sampot khoibasimaktabu leinung jawdene mathakta tawraga chatli aina tawgadoriba thabakse hangam hungadaba thabak nati ko alu helu amati pana singba thagadoribani manungda panba potkidi khara luna khoigairamone ko tada ai mi ateigida dumna phoiraga khoirabasu tadigi sidadi leiron jawna khoiribadine pai
ꯑꯩ ꯍꯣꯔꯦꯟ ꯅꯪꯅꯅꯦ ꯆꯠꯂꯝꯗꯥꯏꯗꯨꯗ ꯇꯧꯔꯒ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯄꯩꯁꯥꯒ ꯄꯤꯔꯨꯗꯕꯗꯤ ꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯖꯂꯥꯟ ꯏꯃꯨꯡ ꯂꯣꯝꯗ ꯐꯤ ꯍꯣꯡꯉꯨꯈꯤꯒꯦ ꯑꯗꯨꯒ ꯍꯥꯄꯨ ꯈꯨꯟꯒꯗꯧꯔꯤꯕꯅꯤ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯆꯥꯟꯅ ꯀꯔꯤꯅꯣꯗ ꯉꯁꯤꯗꯤ ꯇꯥꯗꯁꯤ ꯑꯣꯟꯊꯣꯛꯅ ꯃꯐꯤꯡ ꯀꯥꯅ ꯂꯥꯛꯂꯦꯗ ꯂꯝꯕꯤꯗ ꯀꯅꯥꯕꯨ ꯋꯥꯏꯅꯔꯛꯄꯖꯥꯠꯅꯣ ꯃꯥꯒꯤ ꯌꯦꯛꯅꯕ ꯎꯕ ꯌꯥꯅꯗꯕ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯃꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯤꯆꯥꯟ ꯃꯍꯥꯛꯁꯨ ꯁꯝꯄꯣꯠ ꯈꯣꯏꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕ꯭ꯔꯖꯂꯥꯟ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯅꯤꯆꯥꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯅꯪꯕꯨ ꯑꯌꯨꯛꯀꯤ ꯀꯔꯤ ꯆꯥꯔꯒꯦꯅꯦ ꯅꯠꯇꯦ ꯅꯥꯇꯩ ꯃꯗꯨꯁꯨ ꯂꯩꯍꯧꯗꯦ ꯑꯁ ꯌꯥꯔꯅꯤꯗ ꯇꯥꯗ ꯑꯌꯨꯛꯀꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ ꯏꯁꯤꯡꯐꯥꯎ ꯊꯛꯇꯅ ꯂꯥꯛꯄꯅꯤ ꯐꯩ ꯑꯗꯨ ꯐꯩ ꯑꯗꯨ ꯇꯥꯗ ꯀꯩꯅꯣꯝꯇꯕꯨ ꯍꯥꯏꯒꯦꯅꯦ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯇꯥꯗꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅ ꯂꯥꯛꯈ꯭ꯔꯦ ꯂꯝꯕꯤꯗꯕꯨ ꯅꯣꯡꯗ꯭ꯔꯦꯟ ꯊꯦꯡꯅꯕꯤꯔꯛꯄ꯭ꯔꯣ ꯃꯗꯨꯒꯤ ꯃꯤꯔꯩ ꯍꯦꯠ ꯃꯍꯥꯄꯥꯄꯤꯒꯤ ꯅꯨꯄꯥꯗꯣ ꯊꯦꯡꯅꯔꯤꯕꯅꯤꯅꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯂꯦ ꯊꯣꯡꯒꯥꯏꯔꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯅ ꯉꯛꯏ ꯏꯁ ꯁꯥꯏꯀꯜ ꯊꯧꯐꯝꯗꯕꯨ ꯂꯩꯔꯝꯃꯤ ꯑꯗꯨ ꯑꯗꯥ ꯁꯥꯎꯉꯗꯅ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯛ ꯅꯝꯅꯔꯦ ꯁꯤ ꯃꯥꯏꯒꯁꯦ ꯎꯔꯦꯗꯅꯁꯦ ꯇꯥꯗꯥ ꯃꯥꯏꯁꯤꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦꯗꯅ ꯑꯁ ꯄꯣꯝꯁꯨ ꯌꯥꯝꯅ ꯄꯣꯝꯃꯦ ꯁꯤꯅꯤꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯤꯟꯅꯒ ꯊꯤꯜꯂꯛꯇꯅ ꯂꯥꯟꯕꯅ ꯃꯥꯅ ꯂꯥꯜꯂꯒ ꯑꯩꯁꯨ ꯄꯤꯛꯆꯕꯒꯤ ꯋꯥꯅꯤ ꯌꯥꯗꯦꯕ ꯅꯝꯁꯤꯜꯂꯒ ꯐꯨꯕꯅꯤꯗꯅ ꯋꯥꯡ ꯆꯥꯎꯒꯦꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯐꯨꯕꯗꯒꯤ ꯃꯃꯥꯏꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯗꯅ ꯃꯥꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯇꯥꯗꯥ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯐꯨꯅꯈꯤꯗꯧꯔꯤꯕ꯭ꯔꯣ ꯐꯨꯅꯈꯤꯗꯧꯔꯤꯕꯅꯤ ꯂꯣꯏꯕ ꯅꯥꯏꯄꯣꯟꯇꯦ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯃꯥꯒ ꯑꯩꯒꯁꯤ ꯐꯨꯅꯗꯨꯅꯇ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯗꯥ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯇꯥꯗ ꯅꯣꯡꯗ꯭ꯔꯦꯟꯒ ꯑꯁꯨꯛ ꯀꯟꯅ ꯌꯥꯅꯈꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯗꯒꯤꯅꯣ ꯅꯠꯇꯦ ꯁ꯭ꯀꯨꯜꯁꯨ ꯇꯝꯃꯤꯟꯅꯔꯛꯑꯦꯅ ꯍꯥꯏ ꯑꯩꯒ ꯃꯥꯒ ꯌꯥꯅꯈꯤꯗ꯭ꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨ ꯑꯩꯅ ꯄꯠꯇꯅ ꯀꯣꯏꯅꯖꯔꯝꯂꯤꯕ ꯅꯨꯄꯤꯅꯤ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯅ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯃꯨꯟꯈ꯭ꯔꯤꯕꯅꯤꯅꯦ ꯃꯗꯨꯗꯒꯤ ꯑꯩꯒ ꯃꯥꯒꯁꯦ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔꯒ ꯂꯤꯝꯐꯨ ꯅꯨꯡꯉꯥꯏꯅꯗꯕꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯨꯟꯈꯤꯕꯗꯒꯤꯗꯤ ꯄꯤꯡ ꯂꯥꯎꯈꯤꯗꯅ ꯑꯁ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯁꯨ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯐꯅ ꯀꯨꯏꯅ ꯂꯩ ꯑꯗꯒꯤ ꯃꯥꯁꯨ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯏꯌꯦꯡꯁꯪꯗ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯥꯕ ꯐꯔꯒ ꯊꯣꯛꯅꯔꯛꯄꯗꯒꯤꯗꯤ ꯎꯅꯕ ꯑꯗꯨꯝ ꯌꯥꯅꯈꯤꯗ꯭ꯔꯦꯗꯅ ꯑꯗꯒꯤꯗꯤ ꯃꯥꯁꯨ ꯃꯇꯝ ꯁꯥꯡꯅ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯥꯅ ꯂꯧꯔꯤꯕ ꯑꯩꯅ ꯀꯣꯏꯅꯖꯔꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕꯅꯤ ꯆꯠꯂꯁꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯅꯪꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯉꯝꯗꯕ ꯀꯔꯤ ꯂꯩꯒꯦ ꯁꯨꯝꯈꯤꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛꯀ ꯇꯝꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯨꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦꯗꯅ ꯑꯗꯨꯗꯒꯤꯅꯤ ꯃꯥꯅ ꯑꯩꯁꯦ ꯑꯗꯨꯝ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯗꯅ ꯂꯩꯔꯤꯕꯁꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ ꯋꯥꯠꯂꯤ ꯃꯥꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯏꯕꯥꯅꯤꯗꯤ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯅꯔꯔꯣꯏ ꯑꯁꯨꯝꯅ ꯕ꯭ꯔꯖꯂꯥꯟꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯅꯥꯛꯇ ꯆꯥꯅ ꯊꯛꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯂꯒ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯅꯨꯊꯪꯁꯤꯗ ꯑꯃꯨꯛ ꯈꯟꯅꯕꯗꯨ ꯍꯧꯔꯨꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯂꯒ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯔꯤꯁꯤ ꯃꯀꯣꯛꯇꯒꯤ ꯇꯥꯍꯧꯕ꯭ꯔꯣ ꯇꯥꯍꯧꯗꯦ ꯅꯨꯄꯤꯗ ꯂꯩꯋꯥ ꯊꯥꯖꯤꯜꯂꯒ ꯃꯨꯟꯅꯔꯒ ꯐꯨꯅꯕꯩ ꯃꯇꯥꯡꯗꯨꯗꯪ ꯇꯥꯍꯧꯏ ꯃꯀꯣꯛꯇꯣ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨ ꯀꯣ ꯂꯝꯕꯤꯗ ꯃꯥꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯕ ꯃꯤꯔꯨ ꯈꯥꯛꯇꯨ ꯍꯦꯛ ꯊꯦꯡꯅꯔꯦ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯛ ꯂꯨꯝꯈ꯭ꯔꯕ ꯍꯝꯕꯔꯗꯨꯅ ꯌꯥꯡꯂꯦꯟꯁꯤꯗ ꯊꯧꯒꯠꯂꯛꯂꯤꯕꯅꯤ ꯑꯩꯅ ꯐꯝꯂꯒ ꯏꯁꯥ ꯁꯦꯡꯗꯣꯛꯂꯤꯉꯩꯗꯨꯗ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯊꯧꯐꯝꯗ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯋꯣꯡꯈꯠꯂꯒ ꯑꯆꯨꯝꯕ ꯁꯥꯗꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯃꯐꯤꯡ ꯀꯥꯔꯛꯇꯅ ꯅꯝꯁꯤꯜꯂꯒ ꯐꯨꯕꯅꯤ ꯁꯣꯛꯑꯒ ꯆꯠꯈ꯭ꯔꯗꯅ ꯃꯤꯅ ꯐꯨꯔꯝꯕꯒꯤꯗꯨꯗꯤ ꯄꯟꯗꯦꯅꯦ ꯁꯦ ꯋꯥꯔꯤꯗ ꯃꯥꯅꯁꯨ ꯐꯨꯏ ꯑꯩꯅꯁꯨ ꯐꯨꯏ ꯐꯨꯅꯕ ꯍꯥꯏꯗꯨ ꯁꯤꯅꯤꯗꯅ ꯍꯣꯔꯦꯟꯗꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ
ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯤꯆꯥꯟꯅ ꯇꯥꯗ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯦ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯅꯠꯇꯦ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯐꯨꯅꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩ ꯐꯨꯅꯒꯗꯧꯔꯤꯕꯅꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯖꯂꯥꯟ ꯍꯥꯄꯨ ꯁꯦꯡꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤꯅ ꯃꯅꯤꯆꯥꯟꯗ ꯁꯦ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯑꯍꯜꯁꯦ ꯉꯥꯎꯔꯕꯅꯤ ꯃꯥꯟꯅꯔꯨ ꯂꯥꯛꯎ ꯌꯥꯄꯣꯟꯇꯦ ꯆꯥ ꯑꯗꯨꯝ ꯊꯛꯇꯣꯛꯎ ꯍꯥꯏꯗꯨꯅ ꯆꯥ ꯄꯤꯊꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯅꯤꯆꯥꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯗꯣ ꯊꯛꯂꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯤ ꯕ꯭ꯔꯖꯂꯥꯟ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔꯁꯨ ꯁꯤꯟ ꯂꯥꯡꯂꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ ꯉꯁꯥꯏ ꯕ꯭ꯔꯖꯂꯥꯟꯅ ꯅꯝꯁꯤꯜꯂꯒ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯀꯤꯟꯅ ꯊꯤꯟꯈꯤꯕꯒꯤ ꯃꯈꯧꯔꯤꯁꯨ ꯅꯥꯔꯤ ꯃꯃꯩꯁꯨ ꯅꯥꯔꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯃꯧꯁꯤꯡꯅꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯃꯤ ꯐꯨꯅꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯝꯄꯣꯝ ꯇꯤꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯟꯁꯤꯟꯗꯨꯅ ꯆꯩꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯅ ꯄꯩꯁꯥ ꯊꯥꯗꯗꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯨꯔꯤꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯁꯤꯕꯣ ꯑꯁ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯍꯜ ꯑꯣꯏꯔꯀꯥꯟꯁꯤꯗ ꯁꯣꯛꯄꯟꯕ ꯁꯣꯛꯄꯩꯕꯨ ꯁꯣꯏꯁꯤꯅꯤꯁꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯅꯠꯇꯦ ꯐꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯝ ꯊꯥꯁꯨ ꯑꯣꯏꯔꯤꯕ ꯑꯩ ꯅꯤꯡꯊꯝ ꯊꯥꯒ ꯃꯤ ꯐꯨꯅꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕ ꯅꯣꯏꯅ ꯈꯪꯉꯔꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯅꯈꯣꯏꯅ ꯉꯥꯡ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯅ ꯂꯥꯜꯂꯤꯁꯤꯔꯣ ꯑꯩꯅ ꯂꯥꯜꯂꯤꯁꯤꯔో ꯑꯁ ꯄꯥꯕꯨꯡ ꯌꯥꯔꯦꯁꯦ ꯄꯣꯊꯥꯕꯤꯔꯣ ꯆꯥꯛꯁꯨ ꯂꯣꯏꯔꯛꯂꯕꯅꯤ ꯆꯥꯛ ꯂꯣꯏꯕ ꯅꯨꯃꯤꯠ ꯐꯨꯛ ꯇꯥꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯕ ꯆꯥꯎ ꯅꯣꯏꯅꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒ ꯇꯨꯝꯈ꯭ꯔꯣꯀꯣ ꯅꯣꯏꯅ ꯇꯨꯝꯕꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯁ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯧꯅꯕꯤ ꯇꯧꯈ꯭ꯔꯦ ꯍꯧꯅꯕꯤ ꯇꯧꯕ ꯂꯥꯏꯔꯤ ꯅꯪꯕꯨ ꯅꯈꯨꯠꯇ ꯂꯨꯄꯥ 10 10ꯒ ꯌꯥꯎꯖꯔꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯁꯦ ꯄꯩꯁꯥꯕꯨꯗꯤ ꯌꯥꯎꯔꯤ ꯄꯤꯔꯛ ꯊꯕꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯍꯧꯔꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯇꯞꯄꯤꯡ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯉꯥꯡꯅ ꯑꯍꯟ ꯁꯥꯔꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯦꯠꯄꯤꯔꯛꯂꯒꯅꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯌꯧꯔꯕꯗ ꯗꯨꯛ ꯀꯦꯟꯗꯜ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯈꯔꯁꯨ ꯂꯩꯔꯤ ꯃꯣꯏꯗꯥ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯍꯟꯖꯜꯂꯛꯂꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯈꯔ ꯊꯥꯞꯇꯛꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯋꯥꯡꯃꯔꯣꯝꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯋꯥꯄꯜꯁꯤꯡ ꯑꯃꯗꯤ ꯁꯣꯡꯂꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯏ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯁꯣꯡ ꯋꯥꯡꯕꯗꯅ ꯋꯥꯔꯛ ꯎꯔꯛ ꯉꯥꯛꯇꯅꯤ ꯌꯥꯝꯅꯁꯨ ꯁꯣꯡꯖꯜꯂꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯝꯂꯤꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯃꯝꯂꯤꯕ ꯃꯐꯝꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯅꯤꯅ ꯂꯩꯆꯤꯟ ꯊꯥꯖꯤꯟꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯝꯁꯤꯜꯂꯤ ꯏꯪꯕꯅꯁꯨ ꯈꯔ ꯆꯤꯡꯁꯤꯜꯂꯤꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯄꯦꯟꯗꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯈꯤꯕ ꯋꯥꯔꯧꯈꯤꯕ ꯑꯗꯨꯃꯛꯇꯅ ꯃꯁꯥꯗ ꯑꯏꯪꯕꯒ ꯆꯪꯗꯦ ꯗꯨꯛ ꯀꯦꯟꯗꯜ ꯃꯩꯈꯦꯠ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯧꯁꯜꯂꯛꯂꯤ ꯑꯗꯨꯝꯅ ꯌꯧꯁꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯐꯝꯊꯔꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯗꯨꯛ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯁꯨꯈꯠꯂꯛꯏ ꯑꯗꯨꯗꯨꯒ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯜꯂꯒ ꯃꯈꯨꯠ ꯂꯨꯅꯗꯨꯅ ꯂꯥꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯏꯅꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕ꯭ꯔꯖꯂꯥꯟꯁꯨ ꯑꯗꯨꯃꯉꯥꯏ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯦꯝ ꯁꯥꯈꯤꯕꯗꯨ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯐꯝꯊꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯖꯂꯥꯟꯅ ꯃꯗꯨꯒꯤ ꯃꯤ ꯃꯔꯨ ꯈꯥꯛꯇꯨ ꯂꯦꯝꯃꯗꯤ ꯂꯩꯔꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯁꯤꯕꯨ ꯃꯥꯅꯒ ꯀꯔꯤꯒꯨꯝꯕ ꯈꯪꯉꯛꯂꯕꯗꯤ ꯃꯥꯅ ꯑꯃꯨꯛ ꯀꯥꯞꯄꯛꯀꯗꯧꯔꯤꯕꯅꯤꯁꯦ ꯑꯦꯔꯥ ꯃꯁꯤꯗ ꯀꯤꯒꯗꯕ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯕ꯭ꯔꯖꯂꯥꯟꯅ
ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯥꯟꯊꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯎꯇꯣꯡ ꯃꯆꯥ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯏ ꯎꯇꯣꯡ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯎꯇꯣꯡꯁꯦ ꯂꯪꯆꯥꯛꯃꯨꯛ ꯆꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯎꯕꯁꯨ ꯂꯪꯆꯥꯛꯀꯤ ꯃꯈꯨꯜꯗꯨꯃꯨꯛ ꯂꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯂꯪꯆꯥꯛꯀꯤ ꯑꯈꯨꯕ ꯃꯈꯨꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯎꯇꯣꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯣꯔꯗꯣ ꯁꯥꯡꯅ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯀꯥꯝꯂꯔꯤ ꯑꯗꯨꯝꯅ ꯀꯥꯝꯂꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯅ ꯂꯥꯏ ꯇꯩꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃ ꯃꯉꯣꯟꯗ ꯂꯥꯛꯂꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯇꯨꯡꯂꯣꯝꯗ ꯇꯨꯒꯦ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨꯁꯨ ꯃꯨꯠꯀꯦ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯈꯪꯂꯤ ꯕ꯭ꯔꯖꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯁꯦ ꯊꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅꯁꯨ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯐꯨ ꯃꯆꯥ ꯑꯗꯣ ꯄꯥꯏꯈꯠꯂꯤ ꯑꯗꯨꯗꯨꯒ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯏꯗꯥ ꯉꯁꯥꯏ ꯂꯩꯈꯤꯕꯗꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯥꯏꯁꯤꯟꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯀ꯭ꯔꯤꯡ ꯑꯣꯏꯅ ꯒꯤꯔꯤꯛ ꯆꯥꯏꯊꯔꯛꯄꯒꯨꯝ ꯇꯧꯔꯤ ꯃꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯃꯀꯣꯛ ꯑꯗꯨꯗ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯨꯕꯗꯗꯤ ꯑꯣꯟꯊꯣꯛꯄ ꯑꯃꯗ ꯃꯩꯔꯤꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯩꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯁꯨꯝ ꯇꯥꯁꯜꯂꯛꯄꯗꯒꯤꯗꯤ ꯃꯀꯣꯛ ꯑꯗꯣ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯛꯂꯤꯕ ꯃꯩꯔꯤꯛꯁꯤꯡ ꯑꯗꯣ ꯀꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯟꯊꯣꯛꯄ ꯆꯠꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕ꯭ꯔꯖꯂꯥꯟꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯀꯣꯛꯇ ꯍꯩꯊꯔꯛꯂꯤꯕ ꯑꯗꯨꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯃꯀꯣꯛꯇ ꯅꯥꯟꯊꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯍꯥꯛꯀꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯤꯔꯤꯛ ꯈꯤꯛꯇꯨꯅ ꯃꯣꯏꯗꯥ ꯆꯥꯏꯊꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯅꯤꯁꯨꯕ ꯑꯃꯨꯛ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯑꯅꯤ ꯑꯗꯨꯗ ꯇꯤꯡꯊꯣꯛꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯅꯤꯗꯣ ꯁꯨꯔꯨ ꯅꯣꯏꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯂꯥ ꯑꯃ ꯍꯥꯞꯂꯤꯕꯗꯣ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯂꯥ ꯑꯗꯣ ꯈꯨꯗꯣꯝꯕꯤꯃꯨꯛ ꯆꯥꯎꯅ ꯀꯣꯟꯁꯤꯜꯂꯤ ꯌꯥꯝꯅ ꯁꯥꯡꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯣꯟꯁꯤꯜꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯃꯆꯩꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯃꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛꯅ ꯇꯞꯅ ꯀꯥꯝꯂꯤ ꯑꯗꯨꯝꯅ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯂꯥ ꯑꯀꯣꯟꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯃꯍꯥꯛꯅ ꯀꯥꯝꯈꯤꯕꯗꯨꯗ ꯃꯅꯥꯛꯇꯅꯤ ꯇꯥꯔꯤꯕꯗꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯡ ꯐꯥꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯀꯥꯞꯂꯤꯕ ꯑꯇꯨꯝꯕ ꯑꯗꯨꯗꯤ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯄꯥꯏꯔꯛꯄꯅ ꯈꯨꯗꯛꯇ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯁꯥꯗ ꯌꯨꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯕ꯭ꯔꯖꯂꯥꯟꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯌꯨꯡꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯂꯒ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯥꯞꯂꯛꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯉꯩꯗ ꯃꯥꯅ ꯍꯥꯟꯈ꯭ꯔ ꯋꯥ ꯑꯣꯏꯔꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯕ꯭ꯔꯖꯂꯥꯟꯅ ꯃꯈꯨꯕꯥꯛꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨ ꯅꯣꯏꯕꯗꯒꯤ ꯅꯥꯕꯗꯤ ꯐꯈ꯭ꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯀꯜꯂꯕ ꯆꯩꯅꯥꯈꯣꯟ ꯀꯌꯥ ꯑꯃ ꯃꯊꯪ ꯐꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟ ꯅꯥꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯆꯣꯛꯊꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯂꯥꯟꯅ ꯈꯪꯒꯅꯤꯗꯅ ꯅꯪ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯈꯠꯂꯛꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯑꯍꯨꯝꯂꯛ ꯈꯨꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯝꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯔꯨꯕꯗꯨꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯕ꯭ꯔꯖꯂꯥꯟꯅ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯈꯨꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯖꯔ ꯅꯥꯟꯊꯔꯤ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯅꯥꯟꯈꯠꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯋꯥꯗꯨ ꯁꯣꯜꯂꯒ ꯑꯃꯨꯛꯀꯁꯨ ꯐꯨꯔꯣꯛ ꯈꯨꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯐꯨ ꯍꯥꯏꯗꯨꯅ ꯀꯥꯝꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ
ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯍꯥꯛꯀꯤ ꯋꯥꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯋꯥꯔꯛ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯨꯝ ꯆꯦꯟꯗꯨꯅ ꯄꯨꯈꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯋꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯋꯥꯒꯤ ꯋꯥꯁꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯁꯌꯦꯡꯅ ꯊꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯅ ꯅꯣꯡꯗ꯭ꯔꯦꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯈꯪꯐꯥ ꯐꯥꯖꯤꯟꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯖꯔꯤ ꯁꯌꯦꯡ ꯑꯗꯨꯗ ꯋꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯋꯥꯒꯤ ꯋꯥꯁꯥ ꯑꯗꯨꯅ ꯊꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯇꯞꯅ ꯁꯠꯇꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯏꯍꯨ ꯍꯨꯅ ꯏꯅ ꯑꯣꯔꯣ ꯑꯣꯔꯣ ꯆꯤꯡꯊꯗꯨꯅ ꯂꯩꯔꯝꯂꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯐꯪꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯌꯥꯝꯅꯁꯨ ꯅꯥꯔꯕꯅꯤ ꯃꯁꯤꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯩꯁꯨ ꯂꯦꯝꯃꯗꯤ ꯇꯣꯛꯑꯔꯣꯏ ꯃꯍꯥꯛꯁꯨ ꯆꯩꯅꯥ ꯈꯔꯗꯤ ꯄꯤꯔꯝꯂꯒꯦ ꯈꯜꯂꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯥꯔꯤꯕ ꯋꯥꯅꯥ ꯎꯅꯥꯁꯤꯡ ꯑꯗꯨ ꯖꯔ ꯖꯔ ꯈꯔ ꯈꯣꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯋꯥꯅꯥ ꯎꯅꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯎꯅꯥꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯃꯩ ꯊꯥꯗꯣꯛꯂꯤ ꯑꯁꯣꯝꯅ ꯎꯅꯥꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯩ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯕ꯭ꯔꯖꯂꯥꯟ ꯃꯁꯥ ꯑꯗꯣ ꯈꯪꯍꯧꯗꯅ ꯈꯪꯁꯥ ꯁꯥꯒꯠꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯄꯗ ꯃꯍꯥꯛꯀꯤꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯑꯆꯦꯠꯄ ꯅꯨꯡ ꯉꯥꯛꯆꯦꯛ ꯑꯃꯗ ꯅꯦꯠꯂꯨꯕꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯂꯩꯈꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯕ ꯌꯥꯗ꯭ꯔꯤ ꯅꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯃꯥꯒꯤꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯤꯕꯅꯤꯅꯦ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯦꯕ ꯐꯩ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯐꯩ ꯃꯍꯥꯛꯇꯨ ꯂꯥꯏꯅ ꯀꯣꯏꯆꯤꯡ ꯆꯤꯡꯍꯟꯒꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯄꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯍꯟꯕꯤꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯕ꯭ꯔꯖꯂꯥꯟꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯦꯋꯥ ꯁꯣꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯕ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯄ꯭ꯔꯀꯤꯇꯤꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯅꯨꯡꯁꯤꯔꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯕ꯭ꯔꯖꯂꯥꯟꯅ ꯉꯁꯤꯒꯤꯗꯤ ꯇꯧꯔꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯩꯒꯤ ꯊꯥꯗꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯀꯧꯁꯜꯂꯒꯦ ꯈꯜꯂꯗꯨꯅ ꯕ꯭ꯔꯖꯂꯥꯟꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯊꯪ ꯂꯣꯏꯅꯃꯛ ꯀꯧꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯅꯣꯡꯉꯥꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯈꯪꯒꯅꯤ ꯍꯥꯏꯅꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯕ꯭ꯔꯖꯂꯥꯟ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯅꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ ꯕ꯭ꯔꯖꯂꯥꯟꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯈꯔ ꯁꯣꯛꯄ ꯄꯟꯕ ꯇꯧꯈꯤꯕ ꯃꯈꯣꯡ ꯂꯩꯈꯥꯏꯈꯤꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯗꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯊꯥ ꯑꯃꯔꯣꯝ ꯆꯣꯟꯊꯈ꯭ꯔꯤꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯑꯗꯨꯃꯉꯥꯏ ꯃꯁꯥꯗ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯨ ꯃꯗꯨ ꯂꯥꯌꯦꯡꯕꯗ ꯊꯥ ꯑꯃꯔꯣꯝ ꯆꯪꯈ꯭ꯔꯕꯅꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯥꯎꯅꯕꯗꯣ ꯇꯞꯅ ꯍꯟꯅꯈꯤꯗꯨꯅ ꯐꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯦꯛꯇꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯕ꯭ꯔꯖꯂꯥꯟ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯧꯅꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯅꯥꯕꯁꯨ ꯈꯔ ꯐꯔꯛꯂꯕꯅꯤꯅ ꯁꯦꯝ ꯁꯥꯔꯛꯂꯤ ꯕ꯭ꯔꯖꯂꯥꯟꯗꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯇꯞꯅ ꯍꯧꯖꯤꯛꯇꯤ ꯑꯁꯥꯎꯕꯗꯨ ꯐꯈꯤꯗꯨꯅ ꯀꯔꯤꯃꯠꯇ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯅꯨꯃꯤꯠꯇꯣ ꯅꯨꯡꯊꯤ ꯅꯨꯡꯃꯪꯕ ꯅꯨꯃꯤꯠꯅꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯉꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯉꯥꯏꯔꯛꯄ ꯃꯇꯝ ꯑꯗꯣ ꯌꯧꯔꯛꯂꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯏ ꯁꯥꯟꯅꯗꯕꯗꯒꯤ ꯄꯨꯡꯁꯣꯡ ꯁꯣꯡꯁꯜꯂꯕ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯆꯠꯇꯨꯅ ꯁꯦꯡꯗꯣꯛꯂꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯁꯥꯗ ꯊꯧꯃꯩ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛ ꯋꯥꯔꯛ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯋꯥꯔꯛ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯉꯍꯥꯟꯋꯥꯏꯗꯒꯤ ꯆꯥꯛꯊꯥꯛ ꯊꯥꯕꯤꯗꯕꯗꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯃꯍꯥꯛꯀꯤ ꯁꯥꯟꯅꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯇ ꯂꯥꯟꯗꯥꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯅꯣꯡꯗ꯭ꯔꯦꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯁꯥꯎꯕꯁꯤꯡꯗꯣ ꯐꯥꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯀꯠꯊꯣꯛꯄꯗꯒꯤꯗꯤ ꯇꯨꯃꯤꯟ ꯏꯪꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯏ ꯑꯗꯨꯒ ꯕ꯭ꯔꯖꯂꯥꯟꯕꯨ ꯑꯋꯥ ꯆꯩꯅꯥ ꯈꯔ ꯄꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕ꯭ꯔꯖꯂꯥꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡꯅ
ꯌꯥꯝꯅ ꯍꯧꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯈꯥꯝꯖꯤꯜꯂꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯂꯥꯟꯁꯨ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ "ꯀꯔꯤꯅꯣꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯍꯥꯟꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤꯗ꯫ ꯀꯔꯤꯅꯣ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯒꯨꯗꯨꯡ ꯆꯤꯜꯂꯤꯕꯁꯤꯅ? ꯃꯥꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯕꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯕꯖꯥꯠꯅꯣ ꯍꯥ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯕ꯭ꯔꯖꯂꯥꯟ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯔꯞ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯖꯂꯥꯟꯅ "ꯃꯁꯤꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯕ ꯃꯤꯔꯨꯈꯥꯛꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯒ ꯑꯩꯒ ꯁꯥꯎꯅꯈꯤꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯉꯩꯗ ꯈꯔ ꯀꯥꯞꯅꯈꯤꯕꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯌꯥꯔꯕꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯂꯤꯅꯦ꯫ ꯈꯣꯡ ꯑꯁꯤꯁꯨ ꯈꯔ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯄꯨꯔꯥ ꯑꯣꯏꯅ ꯐꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯃꯥꯒꯤꯁꯤ ꯑꯩ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣꯝꯗꯤ ꯇꯧꯔꯤ꯫ ꯍꯦꯔꯥ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯗ, ꯑꯩꯁꯨ ꯕ꯭ꯔꯖꯂꯥꯟꯅꯤꯅ ꯕ꯭ꯔꯖꯂꯥꯟ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯟ ꯂꯥꯎꯅ ꯀꯥꯈꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯖꯂꯥꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯟꯅ ꯆꯞꯁꯤꯜꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯂꯪꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯂꯥꯟ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ "ꯍꯩ, ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯅꯈꯣꯏ? ꯀꯅꯥ ꯊꯥꯔꯛꯄꯅꯣ? ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯣ? ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯄ? ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ꯫ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯍꯥꯟꯅ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯄ꯭ꯔꯣꯛ ꯂꯩꯈꯥꯏꯗꯨꯅ ꯑꯃꯨꯛ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕꯒꯨꯝ ꯇꯧꯔꯤ, ꯈꯣꯟꯁꯤ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯂꯥꯟꯅ ꯃꯈꯣꯡꯗ ꯆꯤꯡꯂꯤꯕꯗꯣ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯌꯥꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯔ ꯆꯤꯡꯂꯝꯂꯒ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕ꯭ꯔꯖꯂꯥꯟ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒꯦ ꯈꯟꯗꯨꯅ ꯏꯃꯨꯡ ꯆꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯁꯣꯔ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯤꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟ ꯅꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯕ꯭ꯔꯖꯂꯥꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯛꯅꯗꯨꯅ ꯐꯨꯔꯤꯉꯩ, ꯆꯩꯔꯤꯉꯩ, ꯂꯩꯈꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯄꯥꯟꯂꯥꯡꯗ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯔꯞ ꯀꯨꯝꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯒ "ꯀꯩꯗꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯥꯇꯦꯟ ꯑꯗꯣ ꯈꯔꯒ ꯂꯩꯈꯠꯂꯨ ꯍꯥꯏꯕꯗꯒꯤ ꯂꯥꯇꯦꯟ ꯑꯗꯣ ꯈꯔꯒ ꯂꯩꯈꯠꯇꯨꯅ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯣꯏꯆꯤꯡꯂꯝꯕꯗꯣ ꯂꯦꯞꯈ꯭ꯔꯤ꯫ ꯕ꯭ꯔꯖꯂꯥꯟ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯑꯋꯥꯕꯗꯣ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯁꯨ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯄꯣꯝꯈꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯖꯂꯥꯟꯅ "ꯀꯌꯥꯗ ꯊꯤꯅ ꯂꯥꯛꯆꯅ ꯇꯧꯈ꯭ꯔꯕ ꯐꯩ ꯈꯪꯒꯅꯤꯗꯅ, ꯉꯁꯤꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯛꯅꯅꯤꯡꯕ ꯃꯑꯣꯡꯒ ꯂꯛꯅꯔꯁꯅꯨ, ꯑꯩ ꯃꯇꯨꯡꯗꯒꯤꯗꯤ ꯈꯪꯅꯤꯗꯅ ꯃꯥ." ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ "ꯀꯩꯗꯧꯔꯕꯒꯦ ꯃꯨꯔꯨꯝ ꯁꯣꯟꯕꯤꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯌꯥꯝꯅ ꯁꯥꯎꯅ "ꯅꯄꯥ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤꯅ "ꯋꯥꯒ ꯉꯥꯡꯖꯜꯂꯔꯣꯏ, ꯀꯔꯤꯅꯣꯕ ꯇꯧꯔꯝꯂꯤꯕꯁꯤꯅ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯁꯦ ꯑꯃꯨꯛ ꯂꯩꯈꯥꯏꯈ꯭ꯔ ꯃꯥꯜꯂꯦ" ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯧꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ?
ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯕ꯭ꯔꯖꯂꯥꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯅꯩꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯅ ꯇꯦꯛꯈ꯭ꯔꯕ ꯃꯈꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯩꯈꯥꯏꯔꯝꯂꯦ ꯅꯩꯊꯠꯂꯝꯃꯤ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯣꯝꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯍꯔꯥꯎꯈꯤꯕꯅ ꯃꯁꯥꯗꯨ ꯂꯣꯏꯔꯦ ꯀꯜꯂꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯋꯥꯔꯝꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯍꯔꯥꯎꯔꯤ ꯃꯁꯤꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯑꯅꯥꯕꯗꯣ ꯌꯦꯡꯅꯤꯡꯂꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯜꯂꯛꯀꯗꯧꯔꯕꯅꯤꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯁꯣꯏꯗꯅ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯌꯨꯝꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯀꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯉꯛꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯇꯝꯗꯣ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯩꯆꯤꯟꯅ ꯄꯨꯡꯊꯥ ꯊꯥꯖꯤꯜꯂꯤꯕꯅꯤ ꯌꯥꯝꯅꯁꯨ ꯀꯟꯅ ꯏꯪꯂꯤꯉꯩꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯥꯁꯨ ꯊꯣꯛꯄ ꯅꯠꯇꯦ ꯅꯣꯡꯗ꯭ꯔꯦꯟ ꯃꯐꯤ ꯃꯔꯣꯜ ꯌꯥꯝꯅ ꯂꯨꯝꯅ ꯁꯦꯠꯆꯜꯂꯕ ꯃꯇꯨꯡꯗ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯝꯁꯦ ꯂꯩꯆꯤꯟꯅ ꯄꯨꯝꯃꯝ ꯊꯥꯔꯤꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯖꯂꯥꯟꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯗꯧꯔꯤꯕꯁꯤ ꯀꯔꯦꯝꯅꯕ ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯍꯩꯇꯕ ꯃꯍꯥꯛꯇꯤ ꯁꯣꯛꯄ ꯍꯧꯅꯩꯅ ꯐꯩ ꯂꯛꯅꯔꯨꯒꯦ ꯃꯈꯣꯏꯗꯣ ꯑꯗꯨ ꯄꯤꯛ ꯊꯤꯠꯅ ꯁꯥꯎꯍꯟꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯇꯞꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯅ ꯕ꯭ꯔꯖꯂꯥꯟꯒꯤ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯕ꯭ꯔꯖꯂꯥꯟꯕꯨ ꯂꯩꯇꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯣꯏꯕꯤꯔꯕꯗꯅ ꯑꯥꯎ ꯏꯕꯦꯝꯃ ꯅꯠꯇꯦ ꯕ꯭ꯔꯖꯂꯥꯟꯗꯨꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯉꯍꯥꯟꯋꯥꯏꯅ ꯂꯥꯛꯀꯗꯕꯗꯨꯁꯨ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯂꯨꯗ꯭ꯔꯦ ꯑꯗꯣ ꯀꯝꯗꯧꯔꯤꯒꯦ ꯃꯥꯕꯨ ꯐꯈ꯭ꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯇꯥꯗ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯀꯨꯝꯊꯕꯗ ꯃꯈꯣꯡꯗꯣ ꯂꯩꯈꯥꯏ ꯍꯥꯏꯗꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯣꯝꯂꯤ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯑꯃꯥꯏꯕ ꯀꯧꯔꯨꯕꯅꯤ ꯃꯥꯅ ꯌꯦꯡꯂꯝꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯦꯅ ꯇꯧꯍꯧꯔꯤ ꯐꯃꯨꯡꯗ ꯅꯥꯍꯩꯍꯧꯔꯤꯕꯅꯤ ꯑꯣ ꯅꯠꯇꯦ ꯑꯩꯅ ꯆꯪꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤꯌꯦ ꯇꯥꯗ ꯑꯩꯁꯨ ꯂꯥꯛꯆꯔꯒꯦ ꯑꯁꯨꯝ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯅ ꯆꯪꯉꯛꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤꯅ ꯌꯨꯝꯖꯥꯏ ꯐꯥꯎꯗꯨꯅ ꯃꯥꯡꯒꯣꯜ ꯖꯧꯒꯠꯅꯕ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯕ꯭ꯔꯖꯂꯥꯟꯅ ꯍꯩ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯅꯪ ꯑꯃꯨꯛꯇ ꯆꯪꯉꯛꯈꯣ ꯀꯩꯗꯧꯔꯕꯒꯦ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯗꯣ ꯈꯣꯟꯖꯦꯜꯗꯨ ꯃꯣꯏꯒꯤ ꯄꯣꯠ ꯁꯦꯝꯒꯥꯏꯗꯨ ꯃꯥꯜꯂꯤꯅꯦ ꯑꯝꯇ ꯂꯥꯡꯅꯨꯁꯤ ꯂꯥꯛꯂꯤꯕꯁꯤ ꯇꯥꯗ ꯅꯣꯡꯗ꯭ꯔꯦꯟꯅꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯌꯦ ꯀꯩꯗꯧꯕꯒꯤ ꯃꯥꯗꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯗꯨꯕꯣ ꯃꯤꯅ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯁꯤꯕꯨ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯣꯅꯦ ꯃꯃꯥꯡꯊꯛꯇ ꯁꯥꯎꯅꯕ ꯂꯩꯈ꯭ꯔꯕꯁꯨꯅꯦ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩ ꯀꯧꯁꯤꯜꯂꯨꯒꯦ ꯀꯧꯁꯤꯜꯂꯨ ꯅꯪꯅꯦ ꯅꯣꯡꯗ꯭ꯔꯦꯟ ꯂꯥꯛꯂꯒ ꯍꯔꯥꯎꯕꯝ ꯇꯧꯏ ꯆꯠꯊꯣꯛꯑꯗ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯇꯥꯗꯥ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯃꯍꯥꯛ ꯀꯥꯗ ꯐꯝꯂꯒ ꯍꯤꯞꯂꯒ ꯂꯩꯍꯧꯔꯤꯌꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯥꯏꯕꯛ ꯀꯠꯂꯒ ꯀꯥꯈꯠꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯗ꯭ꯔꯦꯟ ꯕ꯭ꯔꯖꯂꯥꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯔꯥ ꯑꯃꯗ ꯐꯝꯊꯩ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯕ꯭ꯔꯖꯂꯥꯟꯗ ꯌꯦꯡꯂꯒ ꯅꯥꯍꯩꯗꯤ ꯍꯩꯇꯦ ꯀꯩ ꯀꯥꯟꯅꯕ ꯇꯧꯔꯤꯕꯅꯣ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯩ ꯃꯍꯨꯠꯇ ꯏꯔꯦꯟꯅꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯕꯗꯤ ꯁꯣꯛꯂꯤꯕꯗꯨ ꯁꯣꯛꯈꯤꯗ꯭ꯔോ ꯅꯣꯡꯗ꯭ꯔꯦꯟ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯅꯪꯅ ꯉꯝꯂꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯍꯧꯗꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯊꯣꯛꯂꯔꯕꯅꯤ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯈꯤꯖꯅꯨꯗꯅ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯊꯥ ꯀꯌꯥ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯇꯧꯅꯨ ꯀꯣ ꯑꯗꯨꯝꯅꯅꯦ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯤꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯒꯅꯨ ꯀꯣ ꯃꯥꯏꯊꯤꯔꯕ ꯅꯪꯗꯤ ꯑꯗꯨꯃꯛ ꯃꯥꯏꯊꯤꯔꯒ ꯂꯩꯌꯨ ꯀꯩ ꯀꯥꯟꯗꯒꯦ ꯃꯍꯩ ꯈꯔ ꯍꯩꯔꯒ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯗꯅ ꯑꯗꯨꯒꯅꯦ ꯅꯣꯡꯗ꯭ꯔꯦꯟꯗꯒꯤ ꯍꯦꯟꯕ ꯑꯍꯩꯕꯗꯤ ꯂꯩꯔꯣꯏꯍꯦ
ꯌꯥꯝꯅ ꯀꯟꯅꯗꯤ ꯄꯣꯝꯕ ꯃꯥꯜꯂꯦꯅꯦ ꯈꯣꯡꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯖꯂꯥꯟ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯈꯣꯡ ꯑꯁꯤꯅ ꯅꯥꯔꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯕꯅꯤ ꯍꯦ ꯃꯁꯤ ꯃꯁꯥꯁꯦ ꯅꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯦ ꯙꯝꯀꯥꯗꯤ ꯍꯟꯗꯦꯅꯦ ꯇꯧꯅꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯁꯣꯛꯂꯦꯗꯅꯀꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯂꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯂꯕꯗꯤ ꯅꯈꯣꯡꯁꯦ ꯁꯦ ꯂꯧꯕ ꯅꯠꯇꯅ ꯅꯪꯒꯤ ꯊꯋꯥꯏ ꯃꯆꯥ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯌꯥꯔꯦꯅꯦꯀꯣ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯅꯣꯡꯗ꯭ꯔꯦꯟ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯕꯥꯔꯇꯣꯟꯅ ꯍꯥꯟꯅ ꯊꯥꯗꯅ ꯂꯥꯟ ꯇꯧꯗꯦ ꯑꯗꯨꯅ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯉꯁꯤꯗꯒꯤꯅ ꯊꯥ 3ꯒꯤ ꯃꯇꯨꯡ ꯊꯥ 3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒ ꯑꯩꯒ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯌꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯉꯝꯂꯒꯅ ꯑꯩꯒꯤ ꯌꯥꯏꯕꯤꯁꯦ ꯃꯥꯡꯍꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯕ꯭ꯔꯖꯂꯥꯟ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯑꯣꯟꯊꯣꯛꯄ ꯎꯔꯨ ꯄꯥꯔꯣꯏꯗꯕ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯅꯪꯅ ꯉꯝꯒꯅꯤ ꯁꯤꯅꯤꯅꯦ ꯍꯣꯏ ꯐꯩ ꯅꯪ ꯉꯝꯅꯅꯕ ꯍꯣꯠꯅꯖꯧ ꯀꯔꯤ ꯊꯥ 3 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯉꯥꯏꯒꯗꯧꯔꯤꯗ ꯑꯩꯗꯤ ꯅꯪꯁꯤ ꯄꯔꯞ ꯍꯥꯠꯇꯣꯛꯅꯤꯡꯉꯕꯅꯤꯅꯦ ꯌꯥꯝꯅ ꯈꯨꯔꯧ ꯊꯥ ꯉꯥꯏꯕꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯖꯂꯥꯟꯅ ꯌꯥꯔꯦ ꯌꯧꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯡ ꯉꯥꯡꯂꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯇꯧꯔꯤꯕꯁꯤ ꯁꯛ ꯑꯁꯤꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯕ꯭ꯔꯖꯂꯥꯟ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯍꯧꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯆꯥ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯗ ꯍꯩꯃꯥ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯅꯪꯅ ꯑꯁꯨꯌꯥꯝꯅ ꯅꯣꯡꯗ꯭ꯔꯦꯟ ꯂꯥꯛꯂꯒ ꯍꯔꯥꯎꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯔꯥꯎꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯏꯗꯣꯛꯂꯒ ꯀꯨꯝꯊꯔꯛꯀꯦ ꯇꯧꯏ ꯑꯗꯨ ꯃꯈꯣꯡ ꯑꯗꯣ ꯅꯥꯃꯟꯕꯅ ꯃꯍꯥꯛ ꯀꯨꯝꯕ ꯉꯝꯗ꯭ꯔꯤ ꯂꯦꯡꯕ ꯐꯥꯎꯕ ꯅꯥꯔꯕꯅꯤ ꯃꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯃꯤ ꯑꯃ ꯂꯥꯛꯂꯒ ꯆꯥ ꯄꯤꯊꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯈꯟꯈꯤꯗꯧꯔꯤꯒꯦ ꯂꯥꯛꯂꯝꯂꯤꯕꯗꯨ ꯅꯪ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ꯭ꯔꯣ ꯅꯪ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯪꯏ ꯃꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤꯅ ꯈꯪꯖꯗ꯭ꯔꯦ ꯀꯩꯗꯧꯕ ꯂꯥꯛꯂꯝꯃꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥ ꯒꯤꯂꯥꯁ ꯑꯅꯤꯗꯨ ꯄꯨꯔꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯤ ꯃꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯊꯣꯔꯥꯕꯤ ꯁꯤꯗ ꯆꯥ ꯒꯤꯂꯥꯁꯇꯨ ꯄꯨꯔꯛꯎꯅꯦ ꯄꯨꯔꯛꯎ ꯑꯅꯤꯃꯛ ꯊꯛꯇꯣꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕ꯭ꯔꯖꯂꯥꯟꯒꯤ ꯅꯨꯄꯤꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯤ ꯅꯣꯛꯎꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥ ꯒꯤꯂꯥꯁ ꯑꯅꯤꯗꯨ ꯊꯅꯝꯂꯒ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯂꯧꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯐꯝꯂꯒ ꯆꯥ ꯒꯤꯂꯥꯁ ꯌꯥꯎꯝ ꯑꯃ ꯆꯤꯡꯂꯒ ꯃꯥꯅ ꯈꯜꯂꯤꯕꯕꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯍꯩꯔꯦ ꯁꯤꯅꯤꯅꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯩꯒꯤ ꯈꯣꯡꯒꯤ ꯑꯅꯥꯕꯁꯤ ꯈꯔ ꯊꯨꯅ ꯐꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯁꯤꯁꯨꯅꯦ ꯇꯦꯛꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯕꯨ ꯂꯥꯌꯦꯡꯕꯒꯤ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯤꯠ ꯅꯥꯔꯤꯕ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯧꯖꯕꯁꯨ ꯌꯥꯗꯒꯨꯝ ꯑꯁꯨꯝꯅ ꯕ꯭ꯔꯖꯂꯥꯟ ꯆꯥ ꯒꯤꯂꯥꯁ ꯑꯗꯣ ꯊꯛꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯅꯣꯡꯗ꯭ꯔꯦꯟ ꯕ꯭ꯔꯖꯂꯥꯟꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕꯅꯤ ꯊꯥ 3 ꯐꯥꯖꯤꯜꯂꯛꯂꯕꯅꯤ ꯕ꯭ꯔꯖꯂꯥꯟꯗꯤ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡꯐꯃꯛ ꯐꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯌꯥꯝꯕꯅ ꯐꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟꯅ ꯐꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯑꯩꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯇꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔꯁꯨ ꯁꯥꯗꯣꯔꯛꯂꯦ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯕ꯭ꯔꯖꯂꯥꯟ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤ ꯕ꯭ꯔꯖꯂꯥꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯏꯉꯛꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯆꯤꯡꯅꯕꯗꯤ ꯄꯣꯛꯂꯤ ꯇꯁꯦꯡꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯟ ꯆꯪꯁꯤꯜꯂꯛꯂꯒ ꯆꯩꯁꯨ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯩꯗꯧꯔꯕ ꯕ꯭ꯔꯖꯂꯥꯟ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯅꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯆꯥꯗ ꯂꯩꯇ꯭ꯔꯕꯔꯣ ꯆꯦꯡ ꯆꯥꯛꯀꯤꯔꯕ ꯅꯠꯇꯦ ꯅꯅꯥꯎꯈꯛ ꯆꯥꯕꯅꯤ ꯀꯩꯗꯧꯕꯒꯤꯅꯣꯅꯦ ꯑꯗꯨꯛ ꯂꯤꯛꯅ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯆꯦꯡ ꯆꯥꯛꯀꯤ ꯑꯣꯏꯔꯕꯗꯤ ꯄꯤꯕꯤꯒꯦꯅꯦ ꯅꯣꯡꯗ꯭ꯔꯦꯟ
सिरमदाइगी चबेंग चबेंग nganglakanu ko ai nangonda wafam ama haige dan laklibani haina khibagi matungina nang ai aroiba sanging haibadu yorokledana aduna lakliba thangje numitki aihing nongai yasida thabakado pangthok narasi nang ngamlagana ai bu hatoklo ai ngamlagana nang bu hat kadoribani asi haige dan lakbani phare phare ai chale ko asum haramlaga barjallan hanna phawba yengamdana chakki nongjen hawjikta da wakhal lakli barjalana laklam libasi lansingna laklam libani haibasi mamangai haibadi ngallingai thahungi mamangda maga barjalan ga haina ki wafam mato hawjikta ningsing lakli matam arda nongjen na kari lakliba thangjin numit haiba adudi haying ni ne haying asi mahana ingonta kari taruk lakaba barjalan si hawjik phawa sawba halamdrida tauning ba taruk lasino mahag aina kari ngamba ke haibadu yinghan ba taredana hayeng ge hing nongjai khangkani dana ma asumna khallaga nongden su manga tori ba thabak ado makha cha thauri matam dia samhau khibana haina khiba numit ado thangje numit haibadu yorokle ahing nongyai ki matam ni barjalan thabak puna mak semba saba pungna mak loredu na mahag yamna sukpa mahaki yum adugi nakal lomda leiriba singmai adugi nakal lomda phamthaduna lai khurumna pagidam ka tauri mahana tauri basi khwaidagi hena sathiraba kaijarang ama kauthukna pagidamakta sem saribani hariba kaijarang aste mi da masak ubonati chukna khaki leiwa mantra khangba amaiba khaktana ugadoribani tuga somdasu nongjen mahana hek laisana pham oriba aduta mahaki khwaidagi hena sathiraba lai adu pu kokthokduri asumna tawraba matungda hawjikti ahing nongai chabuk aduta nongrenna hawjik kokthokduna sem saduna thamkhraba khwaidagi hena sathiba lai ado mahana thadorakle aduga barjalan su matang matam chapsana mahana sem saduna thamkhraba kaijarang adu busu thadorakle matau asumna nongren amati barjalan makoi ani ki khulai ado yamna kanna khana khalakli asumna khulgi lokul aduta yamna kanna stiknaba launaba phodatnaba laimu aduna su paidun langba aduga barjalangi kaijalang adu busu paidun langduna yamna kanna phunarakli matau asumna khanarakpada barjalangi kaijalang aduna asum lakchaba helakli nongjena thadoriba laimu adugi lusamda lakuna haidtuna laimaida hanjin phuthabada hawjikti laimu ado sokthabna loiri masidagi di laimu adu su yamna sauna hagolaklaga aroibo oina kaijalang adugi makhwang adu sakhairaga laknu langaga hatoklagi khalladuna parap sangsilai adumna yamna wangna songkhatlaga kaijalang adugi manaktamna songchillakpa paisilakpaduta kaijalang aduna khonglei thuna ikhang haudana ngasai tawkhidaba mawongta masa ani phantoktuna paithokre aduduga laimu aduki makhori charamda songchilakna siklaga adat akham leitana phadrat haidatli asumna haidatlaga mahaki haibadi kaijalang aduki khongmangki ye thangpa khong aduna laimu aduki mathapakta saphukanna netharakpada laimu ado mafam khangdana mangkhre masidagi di kaijalang ado nongjangi manaktamna lakli somdana kamdauri nongjangi manakta mahake laimu adu laklaga ai maithire hairamlaga mahak mangkhre masidagi di kutak adota nongjangi manakta kaijarang ado songsillaktuna nongjangi lusamda siktuna mahak busu yamma lakton langthoki adumna tawbaduta wara amada thomjanbadagi nongjen wakhal mangdon laimaida upsillaga tari makhori charam aduta lakhibagi makhori adusu musinmuna khandektuna pongkhatuna leiribani matam adu nongren kudakta wakhal amuk laduna mahakna hogolakpada mahaki mamangda kaijalang aduna mamit ado langtik langna musinmuna phamlaga nongrenda yamna munna yingnaga leiramlibu ubata nongren phuk hokatuna barjalangi manaktamna selakle adubu mahaki matungda barjalangi sathiraba kaijalang aduna yamna yangna tanarakleibani nongren makutta lewa mantra sonduna barjalangi maikai tamna chelakpana hawjikti barjalana laisanariba mafam ado yuksalakli nongren na lewa mantra kaya sonduna kamthoktuna chelakpana mahaki masada kaijarang aduna sokpadi ngamkhidi tanarakpagi wani
Barzalan ki manak chorobada nongdrena sormapi honduna ai lale itaw haiduna han khoram lari ai gi thawai de kan biu haiduna khoram lakpadu da Barzalan na kaijilang adu da hai yare nang gi nahan phamda hanjai khro se nang gi chakha ka do sita leire asum na hairaga mahana yemba masa ama lakton langsinki masirigi di kaijilang adu na yemba masa do mayana siktuna pusan khraga amamba marak adu da mangkhri matam aduta nongdrena Barzalan ingodi nangna mahi heibe helam le ai lale ai bumta ngakpiyu mamang thakta ina tawkhiba sing do ai bumta ngakpiyu haiduna khoram lari matam aduda Barzalan atei wadi amata haidi aduga nongdrenda phare nang boina ngakpi rabani nayum zawna bachat lahuro asum na hairam laga Barzalan manak ata da leiri bado sat loisellaga magi mayum lomda chatkhri matam adu nongdren su mahake mayum zawna ba adumak lakhi matam adu haukibana ayuki matam oiselakle nongdren ngarang mahana tawkibado ningsing luraga hena ikai wa haibado oikhi maram masidagi nongdren Barzalan gi mafamda ikai mankibana Barzalan ga thaina phawba ngamkhidi matam punamakta nongdren Barzalan bu udana batama honaduna leikhi somdadi Barzalan mahana thabakato mai pakrabada yamna harauna mapunsi ado lenkhi warriorsi matang asida loisinjari warriorsi lanthok chakhiba matamda soikhi lankhiba wahai wata khibi tabiriba punamakna pukchel sauna ngakbigani mayambu arwaibada amuka hana khurumjari